China, Russia, Britain, US amadi France na nuclear lan thokpa matamda Kanagumba Amattana joy tawba ngamloi yanakhrei. Malem asida nuclear lan ama thokpa matamda Kanagumba Amattana joy tawba ngamloi haibasi malemgi sakti lairaba laibak US, Russia, China, Britain amadi France na yanaba purakhibaga loinana nuclear ge lan ase thokhalloidabani haibu wafam phongdokhrei. Malemgi nuclear sakti lairaba laibak manga asina punna pikiba statement amada phongdoklibade United Nations ke Security Council ge permanent member su ediba laibak manga asina nuclear ge sakti lairaba laibak sing asina lan thokhandanabagi matangda khanakibaga loinana strategic ki waina khudong thiba leidibasu hanthananaba yanaba purakhe masigi su mathakta laibak sing asina security ge atmosphere aba semnabagi matangdasu yanaba purakhe. Russia gi language version da pikiba statement aduda haidibana nuclear gi lan thokpa matamda winner haibasi leiroi lan haibasi kaidong nungdasu thokhanpham thokte nuclear khulai sisinaduna lan soknarakpa matamda tamba ngamdaba sathiba makhal gi phal ama mayoknagane nuclear khulai sing ase maruwaina lan thorakpa thingnanaba amadi aggression thingnanaba masa ngak thoknabagi waina sisinafam thoe. France ki maikei dagi pikiba statement amana hairibana malem gi waina nuclear ge sakti lairaba laibak manga asina nuclear khulai control tawnanaba amadi thadoknabagi matangda chap manaba phirep ama nahognana ningsingkhe makoina laibak masen gi waina amadi maikei kaya longba khongthang sing paikhatuna nuclear control tawnabagi wafam su taksenkhe. Ukraine gi ngamkhai manak nakna Russia gi lanmi sing thomjilakhibaga mari leinana Russia amadi western laibak sing gi marakta geopolitical ge waina ungkhanabagi hengalakhiba chairakta statement asi pikhibane. Russia nadi makhoi gi lanmi sing adu makhoi gi laibak ke territory manung chana thamjabane masida Kanagumba laibak amatada aki tujungba piba leite hairibane. Haukiba sagol sel numita US President Joe Biden na mahaki Russian counterpart oiriba Vladimir Putin da phongdokiba wafamda karigumba Russia na Ukraine da landa silakpa thoklabade mamangda amukta oikhidriba mawongda akanba sanction mayoknagane Europe da US ki lanmi sing laisinbagi changsu hengalakane. Russia na Ukraine ga tainaba ngamkhai paringda lanmi sing thomjilakpadagi ungkhanabagi thawong sing hengalakhibane. Ing 2014 ge matamda Russia na Ukraine ge Crimea Peninsula bu annex tawkhraba matungda laibak asigi nongpok thangba saruki lamdam singda pro-Russian separatist singa lan soknaduna lakhibane. Ukraine di pro-Russian separatist singa duda lan gi khusu khulai pisinbagi mathakta Russia gi lanmi sing sangsilaga lan soknaba yaure haina maral sidibane. Adubu wafam adu Russia gi maikei dagi de akanba mawongda yaningdaba utpaga loinana karigumba lan soknaba duda Russia gi miyoi sing yauramba thoklabasu madu Russia gi government na thajinba natte makhoi masana voluntary oina changlaga lan soknaba oiramba yai haiba wafam di phongdoklaklibane. Soviet Union kaidringai mamangda Russia na pana leiminaramba Ukraine na tokhaiba laibak ama oikraba matung tarakpa sida Western ge chungsinaba laibak singge alliance oiriba NATO da yaunanaba honarakpadagi Russia ga Ukraine ga lainariba marida muknabagi thawong sing hengalakhibane. Russia na di makhoi ga yumthangnariba laibak singda NATO ge lanmi sing thamlaga masa mareng pakthok chawthorokpa haibase yaningdaba utlibane. Navakishor daki halamba amasung mahaki worker bu phurambagi wakat mifam sathakrei. Mamang sahi 2021 gi December 13 gi ahing nongyaida Langthawal gi MLA Karam Siam gi worker singna constituency asida NPP ge intending candidate oiriba Karam Navakishor Elias Basanta bu life attempt tawramba amasung yummai thagani haina ki halambada natana worker singda phuramba thawong adubu yaningdaba phongdoktuna mahaki supporter singna Langthawal kunjada wakat mifam phamkhrei. Laibak asida leriba state amadi union territory singda MP gi masing chap manana thamdriba makhai laibak asi chawkhotpa ngamloi thong manana chawkhotpa laibak ama oinaba India gi leriba state kungani pan amadi union territory mapanda MP masing chap manana thamba darkar lai. MP gi masing chap manana thamdriba phawbadi laibak asi thong manana chawkhotpa kaidongnungda ngamloi state kharadana masing yamna leiba aduga state kharadana masing yamdana leibagi asigumba inequality gi chanabi asi thamdaba phai. India gi oiriba administration mawong asidi sareng marakta ngasang thadokpagumani haina Manipur People's Democratic Front MPDF ke founder secretary Sapam Samungong na phongdorokle. Manipur Press Club ta pangthokpa pawgi mifam amada mahakna makhata na hai India asi democracy satpa laibak ni haizarabasu autocracy satpa laibak amaga chap manai lairaba prajana asum lairaba nungaiba sel paiba mina hena sel paikhibane. India da leriba miyoi chama khudingi miyoi humbudra ka tarete BPL gi makha da lai
India gi state khudingmakta chap manaba masingda MP thadrabadi chawkhotpa leibak ama oiba ngamloi MP masing yamna leidiba state amana isu ama pukhalakpa matamda makhoi MP khudingmak chap manana chongthorokani MP masing yambana pukhalakliba isu adu House na namthaba ngamloi nakal amaromda Manipur gumba MP masing ama ni khakta leiba state tagi pukhalakpa isu de masing oina thabi de Fran asina pukhalakliba wafam ase numit 15 gi matungda Bharat ki Prime Minister President amadi Home Minister da memorandum oina pisingani haiki state masa oizarabasu achoubo oirabasu United States tade state khudingmaki senate ani lai country asigi oina punna senate sama lai masina state khudingmakta chap manaba thongda chawkhotpa purakpa ngamme asigumna India gi oina su state khudingmakta masing chap manaba MP la henduna thong manana chawkhotpa leiba ama ohenana bohona si haina MPDF ki maikaidagi appeal tawri haina sapam samungongna makhatana phongdokhe luhongbage legal age hengathanbage bill yangsinanaba member kuntraga mathogi manungda supnage nupi member ama yawe nupi singidamak luhongbage legal age adu chahi kun mathoida hengathanabage singthanaba yaba bill adu yangsinabagi thabak sinakhiba parliamentary panel aduge member kuntraga mathogi manungda supnagi nupi MP ama yawe South Africa da parliament ta pung nipan hena mai chakre South Africa gi parliament housing da chawna mai chakpa ama pung nipan helaba matung phawbada makhatana chaglakibadagi ngahan nongmaijing numitta liraba National Assembly building adugi yumthak ningkhai rakhre Cape Town da leiba parliament housing mai chakpa aduda misi mina thokbagi pawde leitre hena kansinba makhalgi khongjang sangsilakpada miyamna mapung phana saruk yabiyu SDDCM Lamdam asigi yelhomi waidiba maitai mitaibu schedule tribe ki list chalhananaba recommendation thabiyu haina democratic waiba khongjang changsiliba sida laingakna thawaidana laithoklabade hena kansinba khongjang changsinanaba sem sare khongjang sing asida miyamna mapung phana saruk yabiyu haina schedule tribe demand committee Manipur SDDCM ki general secretary ke Gozendrajit na phongdokhre umang laigi laibung khudingda Kanagumba Amattana mikhalga mari lainaba thabak tawbiganu ukal Yellow mi gi saktam ngakpham oidiba umang laigi laibung amatada Kanagumba Amattana politics natraga election ga mari lainaba thabak tawbiganu haina umang lai kanba apunba lob ukal na phongdorokle ILP chanahanbagi mahai miyam ge ne party Amattana manaloba yaroi Joy Kumar Manipur da inner line permit system chanahan khibase miyam gi akan ba ihau kayagi mahai na ne masi Kanagumba political party Amattana manaloba yaroi haina Deputy Chief Minister Joy Kumar na phongdokre Thang na yanbadagi soklay Imphal East District ki Porompat Police Station na konba Khurai Ahongai Laikayda ngahanong thel pung amaga minute kuntra rom taba matamda lamgi wahawdagi thokiba khana chainabage thogdokta thang na yanbada miyoi ama thina sokpadagi aruba phibamda laikanakhre thogdok aduda senabani haiba nupi ama yauna imung amagi miyoi mari police na fare press na phangba pauda thogdok aduda soklaba miyoi adugi mameng khwairakpam sangai chahi humbudra apokpa laikhidraba tomchau kauwe Khurai Ahongai Laikai asidagi ne Mahakpu thang na yali haibagi faraba miyoi sing adu laiden lakpam inaw sahi yangkhiga manga mahaki manaw nupa laiden lakpam binod sahi nifuganipan apokpa Ibotombe inawgi machanupa laiden lakpam Amarjit sahi kuntraga manga amade inawgi masal nupi laiden lakpam ningon khangembam ongbi Sorojini yum paluraga halaklaga laibani haide soklaba sangaige yumga inawgi yumga maning mamang yum ama kanaraga laibani haide thogdok asigi matangda Sokpadagi laikan aduna laidiba sangai gi masal nupi memsana phongdorokpada soklaba sangai gi mayumase inawge mabubongna atopa miyoi amada yonbadagi miyoi adudagi sangai na amuk lehoraga register tawraga laidabane adubu inawge imung manungsingna yumpham adu mabubongna yolamba khangde makoigi lamne laiba yaroi haina tanbagi thabak mamangda ngahak leitana chatharakpadagi ningai sangdanaba kaya laikre mahakna makhatana ngahalasi Sorojini na sangai gi yumda laklaga drain da ising thadarakanu haiba yauna akanba waising hairakpadagi sangai ga khara launakhi tungda inaw mahake manawnupa Binod thang pairaga amade inawgi machanupa Amarjit Elias Karnaga loinana laklaga inawna sumangda nungsa yaiduna leiriba sangai da thangna yantharakpada oi thangba khutna ngakpadagi amukhana yantharakpadagi thangphamani sokpadagi imungda chensinana bahonabada mananganda amuk yanbadagi thina sokhe thogdok adugi pau tanarakpadagi laikai miyam chenarakpadagi inaw manaw nupa amade machanupa Amarjit Elias Karna hankhe tungda soklaba sangaibu Jenims ta pukhatuna laikanavada phibam lusilakpadagi sizada refer togduna laikanari haikhe
पाव असिना हाई थौदोक अदुदा सेनरिबा मियोई मरीमक अदु ngahan nungthil पोरमपाटी टीमना फाबगा लोइनना केस अमा लौखटले हाइरे अरोइबदा ताबिरिबा पुमनमकपु थागतजरी।